Miyamgi kanaba scheme kaya Leingak na puthokpa madugi kanaba miyamda haina scheme sing adugi kanaba leiroi haina Manipur Legislative Assembly Speaker Thokchom Yai School ACG MLA Thokchom Satyabrata na phongdokhre Brahmapur Begapati Laikai the Laiba Mahaki Mayumda Pangtokhiba Ujala scheme gi makhada nupi singda lemna LPG cylinder amadi stop yan thokpagi achamba thoram amadi Speaker Thokchom Satyabrata na perform asi phongdokladuna hai Leingak na matam gi paikhalakpa tongan be scheme singi khudong chaba miyamda phanghandrabadi pandamda Yai School ACG nupi singda Ujala scheme gi makhada lemna gas cylinder amadi stop sing asi yan thokpane Leingak na miyam yai fanaba matam gi tongan be scheme kaya ama paikhatuna lakli adubo scheme sing ase miyam de yohonba ngamdrabade pumnamak adem pane maram aduna Leingak na paikhalakli ba scheme sing ase gi awareness miyam de leihanba mathok tai haina phangna makhata na phongdokhe Mamang da shu koi kuidring ida Pradhan Mantri ki mari leinaba lying gi mateng pangwa card ki yen thoi thoram ma pangthokre madu su yam mapung phana mayam kan honna da pangthokna jaga si leiba miyam da sarkari makhan makha ke ai scheme sing benefiting yona honna da chobu thodong ki amasung madu mayam da su yam na kanaba phangi haiba paw khoi phangjei ado ngasi su adu gi makha tarakpa makhan nama oina ngasina mo mamang da torma ujala mathang gas yen thokhibudu ada phanghaudaba chithaw mayam do karai da kari lehurige thira kanda praja singda amu yohonba aduna akhoina pamjaba haijening masi sarkari makhan makha kya gi scheme ji tatna lai ano nobo mawongda no makhan gi ado haiba punomaksi public ki oiba miyam gi oiba yai phanana sarkara lokhol khotang jing manungda afaba khotang jing ne lawjei